Anu ngakna punsibada yengi punsibadi darang amada laikre. Suras yamna ngakna surasna punsiba kaino tawriduna punsibana ha ai kedorge anuna ai kedorge kaina se phone se kaibudi kai hodre mi yengubu almaini yengnabra punsibana uhus ikaye laizana kaida famsa haino anuna ngasidi sandinina kanglada changlusira punsibana hoi yaine hairaga mari adu kanglada changai punsibana anuna kahe punsiba nangse photo dagidi asimgo sina hena fazaibo anu ikaina yare ko thagalaga thadarakpada khwangte fibamda tani ko punsibana kedoi ta deno aina optini anuna haha aseng waine punsibana aseng waine anu aidi punsida nupida kari wahi hairaga nusi haigani kari wahi wata sizinagani haibasu khangde aduna soikibiyarsu ngakpiuko anuna ta punsiba aisune chapmanai punsigi ahanmane first adobu evida khangnaba evida dumlaki whatsapp ta khangnaba so whatsapp ta dumlaki aisu anmana loki draina yam pakhalimo punsibana kedobai loidino chingi wanida evida nangsinaraga thungna myam yarusidi anuna yahudi yawe aduda aina sum pakhatpai wanida punsibana pakat piruno pakat chau bibema anuna haha hairaga nokthora punsiba ngakna punsibana anu kedorge anuna laijaga suraskana tawrisa yengone punsibana haha kaino tawrisuwa pelabani hairaga ani adu noi somnana surasna laijada lin asabadu langsilaga laijana kiraga cheli surasna yama fok sagodana khangbra se laijana usta suras sono khikchuro khinoba surasna nangai kibra laijana kiye surasna adudi ainu shi hayo laijana nungshina kamaina nushi haidino ba surasna o nangai nushi dre ha langsilage laijana usta suras mai tawno ba hoi aida suras nushi ba surasna aduni dana lina sabase kayada kana khraban laijana lina saba palakpa duda dinglang saukre suraski lawai masam adu laijana tapai aduga chingkhatli surasna ayo sire seba thado ba ai la leba amta thado ba laijana thado oi khangbra adu surasna ai sire me punsiba anu makhoi anisu surasoi laijo hoina leiriba fum aduda lakle punsibana kanino tawriduna surasna bhai ahigum to kan biyoba anuna laija thadose mido naharamani ba laija thadokre saunaramba ani adu momonokne numidangni matamni punsiba amadi anu phone da wari sanaram punsibana phone se nasaina pairapa kadogeba anuna chakcharo baine phone se phangna tharamba aduda khangudabane ba punsibana o puraga chatpadi yadro anuna mama hoye mangda phone meti ai laijaga wari sanam fau sanabai kai tuna sanade punsibana o nakse yabi kai thigan biraba ha anuna ahoy chan changlak tuna mabung bu khanghali channa yabi kai thigan biraba ha punsibana kaino he khange usi ngaksidi buko anuna kanana da punsiba ekoi channe channa tamo chakchara sena kobala pane phone wari sana hogi doira punsibana hoi he lage sakhalamuso chan yam thuna lak chauko na tradi faido ahi loina tarni punsibana hoi he chathoko anuna da chakto chathoro aiso laingang kyengki punsibana yengo ai chakto ga message oina tharak ko nang like to fazana paramuko anuna hoida hairaga punsibana phone adu kakre numit aduma asumna hokre nomadagi nini dagi humni haibadani punsiba amadi anu yamna nushine nomagi nushinaba henkadai ani adu covid-19 na henjalakpa matamni anu hoisu online class oina tawre punsiba su makhoi gi office ti thabak to lepa yadabanina
COVID-19 leiragana hena heli haibadani anu punsiba numit hunni marini wari sanaramde punsiba su matam phangdabana anu su online class tawbana yumgi thabak tawbaga kariga wari sanabagi matam leiramde wari sanade haibagi wadani wakhaldi hongnade ani adu somdade Suras amadi Laiza pakhata khatnari Laizana Suras kauba nupada mamit yam yam haise chumdi chumbajani ko iche hemana haibado chumkhreda Surasna kariba Laiza kaubi nupi sing sisu isau mapini haise adusu chumine adusu noichi mana haiba Laizana yam horkanu ko COVID-19 laijasina koiba setpaga nong phangdabane ai thau am ngaite ko Suras karimna Surasna kapo dudi Laiza sauna nang he kapura cho haraga phone adu kakki Surasna haima masi nupi sibu ayu ko mai ngang na doino sauno sawaliba nuksibana su loi tawrise nuksibana na cha thokning ba haido faureba punsibana kanano cha doibo Surasna hero thabakra hangbo nangbo punsibana kaide hangmonoda wawana su sire Masih lai se yang fatta balai chat nida miot bahai sini Surasna yang fatta balai chat ni minai gi corona hai duni punsibana hairaga nok minai punsiba nok nokna sumling thorapada ure anuga nupa amaga nok noktana karidagi kumlaga fast food amada changkiba adu punsiba sauna hawalaga chatki Surasna bye kaigno punsiba kumnamnana asum chatli Parina, ichan momodo sida yaure hai chakrasiko. Anuna, hoida pari momo khakta yawe hai bra. Parina, momo ga omle khakta oira male. Dukan su hangdabanina anise khakta tawra male da. Anuna, hoi adudi momodo khakta chakrasi. Parina, hoi. Hairaga ani adu nong minai. Punsiba sat changaklaga anugi mitmangda leplari. Punsibana, anu Nupase kanano Anu pakhana mari tali tawraga khumlai anuna aikhoi dane punsibana aikhoi da haidi parina anu kanano asibo punsibana pari gi fruit collar adu pairaga chingkhatli adu ubada anu punsibagi makot adu kanthatlaga punsibagi mamaida khupangna thajilli aduga hairai anuna Matau maram khangdaba nangna ai da pari da anmaina tawbi yabra ha chokhattaba hairaga pari bu singluna pukre punsiba thajana mangakta thokle mana aduki matik thajaruba adubu ngasidi